ꯑꯍꯥꯟꯕꯃꯛꯇꯗ Manipur Life ꯄꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯤꯗꯝ ꯃꯤꯅꯥꯛꯁꯤꯅ ꯏꯀꯣꯛ ꯅꯣꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯩꯇꯩ ꯏꯁꯩ ꯁꯩꯁꯛꯄꯤ Enunganbiga ꯎꯅꯕꯒꯤ ꯃꯄꯥꯎ ꯑꯃꯇꯪ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ Enunganbiga ꯎꯅꯕ ꯐꯪꯖꯕ ꯍꯥꯏꯕꯁꯦ꯫ Enunganbigi ꯂꯩꯐꯝ ꯃꯤꯡ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗ ꯏꯃꯥ ꯕꯕꯥꯅ ꯀꯔꯤ ꯇꯧꯔꯤꯕ ꯑꯃꯇꯪ ꯐꯖꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯂꯩꯐꯝꯁꯦ Kachikhul ꯃꯅꯤꯡ ꯂꯩꯀꯥꯏ ꯗ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯃꯥꯏꯕꯝꯗꯅ ꯕꯤꯔ ꯃꯩꯇꯩ ꯑꯗꯨꯒ ꯑꯩꯕꯨ ꯑꯄꯣꯛꯄꯤꯒꯤ ꯃꯃꯤꯡ ꯃꯥꯏꯕꯝ ꯃꯦꯝꯆꯥ ꯂꯩꯃ꯫ ꯍꯧꯖꯤꯛꯅ ꯏꯁꯩ ꯁꯛꯄꯁꯦ ꯅꯠꯇꯕ ꯀꯔꯤ ꯁꯤꯟꯐꯝ ꯍꯣꯠꯅꯕꯤꯔꯤꯕꯒꯦ? ꯏꯁꯩꯁꯦ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯩ ꯁꯤꯟꯐꯝ ꯑꯇꯩꯗꯤ ꯇꯧꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯌꯨꯝꯗ ꯀ꯭ꯂꯥꯁ ꯇꯧꯔꯤ ꯍꯥꯏꯅꯁꯨ ꯇꯥꯖꯩ꯫ ꯑꯗꯣ ꯑꯉꯥꯡ ꯀꯌꯥ ꯁꯣꯝꯅ ꯀ꯭ꯂꯥꯁ ꯂꯧꯕꯤꯔꯤꯒꯦ ꯍꯥꯏꯕꯤꯌꯨ꯫ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛ ꯃꯔꯣꯟ 2 ꯊꯣꯛꯅ ꯇꯝꯃꯤ꯫ ꯑꯉꯥꯡ ꯈꯔ ꯄꯤꯛꯄ ꯃꯔꯣꯜ ꯑꯃꯗꯒꯤ ꯈꯔ ꯆꯥꯎꯕ ꯒ꯭ꯔꯨꯞ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯣꯟ 2 ꯇꯝꯖꯔꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ Enunganbina ꯁꯛꯄꯤꯔꯤꯕꯁꯦ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯏꯁꯩꯅꯣ ꯍꯥꯏꯕꯗꯨꯃꯇꯪ ꯃꯌꯥꯝꯗ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯁꯛꯆꯔꯤꯕ ꯏꯁꯩꯁꯤꯡꯁꯦ ꯄꯨꯟꯁꯤ ꯂꯩꯄꯨꯟ, ꯂꯥꯟꯅ ꯊꯧꯔꯝ, ꯀꯨꯃꯣꯟ ꯐꯤꯔꯣꯏ, ꯃꯩ ꯏꯔꯥꯠꯄ ꯑꯁꯤꯅꯆꯤꯡꯕ ꯏꯁꯩꯁꯤꯡꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯊꯧꯒꯜ ꯇꯧꯖꯔꯤ꯫ ꯒꯗꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟꯁꯤꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯁꯨ ꯇꯥꯅꯤꯡꯉꯤ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ꯫ ꯍꯣꯏ ꯁꯛꯆꯒꯦ꯫ ꯅꯨꯡꯁꯤꯗ ꯇꯥꯏꯕꯪꯒꯤ ꯄꯨꯟꯁꯤ, ꯅꯨꯡꯁꯤꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛ, ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯅ ꯃꯄꯥꯝ ꯂꯝꯗꯝ ꯃꯗꯨ ꯂꯝꯗ ꯄꯨꯟꯁꯤ ꯂꯣꯃꯨꯠ ꯇꯝꯂꯝꯗꯦꯗꯣ ꯅꯍꯥꯟ ꯃꯈꯩ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯅꯪꯅ ꯅꯄꯥꯝ ꯂꯝꯗꯝ ꯌꯥꯏꯐꯅꯕ ꯄꯂꯦꯝ ꯄꯟꯊꯧ ꯅꯕꯨꯡ ꯅꯧꯄꯥ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯆꯤꯡꯎ ꯃꯒꯥꯏꯐꯝꯗ ꯊꯧꯅꯤꯖꯔꯝꯕꯗꯣ ꯉꯁꯤ ꯅꯪꯅ ꯋꯥꯏꯊꯨꯡꯂꯨꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗꯁꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯒꯅꯤꯗꯣ ꯆꯤꯡꯎ ꯃꯒꯥꯏꯐꯝ ꯑꯗꯨꯗ ꯆꯪꯖꯔꯦ ꯍꯥꯏꯔꯒ ꯅꯅꯦꯝꯅ ꯀꯨꯅ ꯌꯥꯏꯐꯅꯕ ꯅꯊꯪꯂꯦꯟ ꯃꯥꯟꯖ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯌꯥꯏꯐ ꯊꯣꯏꯅ ꯊꯧꯅꯤꯖꯔꯨꯔꯣ ꯅꯨꯡꯉꯥꯏ ꯊꯣꯏꯅ ꯄꯥꯜꯂꯨꯔꯣꯀꯣ ꯅꯤꯡꯉꯣꯜ꯫ ꯅꯤꯡꯉꯣꯟꯒꯤ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯩꯗ ꯄꯟꯊꯧ ꯁꯪꯒꯥꯏ ꯊꯥꯗꯣꯛꯂꯝꯗꯥꯏ ꯄꯥꯏꯃ ꯋꯥꯈꯜ ꯅꯨꯡꯕꯪꯅꯩꯗ ꯅꯤꯡꯉꯣꯟꯒꯤ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯩꯗ ꯄꯟꯊꯧ ꯁꯪꯒꯥꯏ ꯊꯥꯗꯣꯛꯂꯝꯗꯥꯏ ꯄꯂꯦꯝ ꯄꯟꯊꯧ ꯊꯥꯗꯣꯛꯂꯝꯗꯥꯏ ꯄꯥꯏꯃ ꯋꯥꯈꯜ ꯅꯨꯡꯕꯪꯅꯩꯗ꯫ ꯁꯨꯃꯥꯏꯅ ꯑꯁ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ ꯏꯁꯩ ꯃꯌꯦꯛꯁꯤ ꯇꯥꯕꯗ ꯑꯩꯈꯣꯏ ꯇꯨ ꯆꯨꯡꯕ ꯈꯪꯍꯧꯗꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ꯫ ngasi Enunganbigi isai je tabada adugi matik nungaire nungaitra minaksi nungai ko ado Enunganbi se luhongbagi isai khatana taba isai atopa mayam amasu sai e habusu pau tajare ko ado isai mayam dugi maraktagi kari haba pebet ki matangi isai ma yawba male ko madu amtang sakpiragadi yam nungaijagani matik amtang ꯊꯥꯒꯠꯆꯔꯤ ꯏꯁꯩꯁꯤꯗꯤ ꯋꯥꯔꯤ ꯄꯔꯤꯡꯁꯤꯗꯤ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯏꯁꯩ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯇꯦꯛ ꯑꯃꯈꯛ ꯂꯧꯈꯠꯆꯒꯦ꯫ yani ꯄꯦꯕꯦꯠ ꯃꯃꯥꯁꯤꯅ ꯃꯆꯥꯁꯤꯡ ꯑꯁꯤ ꯄꯥꯏꯕ ꯇꯝꯃꯝꯗꯥꯏꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯁꯛꯑꯒꯦꯀꯣ꯫ ꯁꯥꯒꯜ ꯇꯨꯐꯥꯡꯈꯞꯂꯣꯅꯦ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ ꯄꯥꯔꯤꯈꯣꯏ ꯁꯥꯒꯜ ꯇꯨꯐꯥꯡꯈꯞꯂꯣꯅꯦ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ ꯄꯥꯔꯤꯈꯣꯏ ꯃꯔꯧ ꯆꯥꯎꯕ ꯂꯝꯕꯣꯏꯕ ꯏꯆꯥꯕꯨ ꯆꯥꯒꯦ ꯇꯝꯂꯛꯂꯦ ꯃꯔꯧ ꯆꯥꯎꯕ ꯂꯝꯕꯣꯏꯕ ꯏꯆꯥꯕꯨ ꯆꯥꯒꯦ ꯇꯝꯂꯛꯂꯦ ꯁꯥꯒꯜ ꯇꯨꯐꯥꯡꯈꯞꯂꯣꯅꯦ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ ꯄꯥꯔꯤꯈꯣꯏ ꯁꯨꯃꯥꯏꯅ asuki matik fazagari isai si tabada ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯑꯗꯣ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯉꯛꯄ ꯑꯃ ꯂꯩꯔꯦ꯫ ꯑꯩ ꯀ꯭ꯋꯦꯁꯟ ꯑꯝꯇ ꯍꯪꯖꯒꯦ꯫ yani hekta hangbione ꯉꯁꯤꯐꯥꯎꯇ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ꯫
ꯑꯝꯇꯪ ꯍꯥꯏꯕꯤꯁꯤꯕ ꯑꯩꯒꯤ ꯑꯣꯖꯥꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯕꯨ ꯈꯣꯡ ꯈꯨꯠ ꯄꯥꯏꯗꯨꯅ ꯀꯔꯤꯗ ꯁꯣꯏꯈꯤꯗꯒꯦꯅ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥꯁꯦ ꯅꯥꯡꯃꯩꯔꯛꯄꯝ ꯕ꯭ꯔꯣꯖꯦꯟ ꯃꯉꯥꯡ ꯉꯔꯥꯡꯕꯝꯗꯒꯤ ꯑꯗꯣ ꯑꯣꯖꯥꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯎꯂꯧꯗꯒꯤ ꯀꯀꯥ ꯁꯨꯖꯤꯠ ꯑꯗꯒꯤ ꯃꯣꯏꯔꯥꯡꯗꯒꯤ ꯀꯀꯥ ꯖꯦꯟꯇ ꯑꯗꯒꯤ ꯃꯌꯥꯡ ꯂꯥꯡꯖꯤꯡꯗꯒꯤ ꯏꯃꯥ ꯁꯅꯥꯊꯣꯏ ꯏꯃꯥ ꯕꯦꯗꯕꯇꯤ ꯑꯗꯒꯤ ꯃꯌꯦꯛ ꯃꯁꯣꯟꯗ ꯑꯩꯈꯣꯏ ꯑꯩꯕꯨ ꯀꯩꯗ ꯁꯣꯏꯈꯤꯗꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯆꯥꯅꯥ ꯂꯨꯈꯣꯏ ꯌꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯈꯝꯕ ꯁꯂꯥꯝ ꯍꯥꯏꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯤꯅ ꯑꯩꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯄ ꯑꯣꯖꯥꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯣꯝꯒꯤ ꯋꯥꯁꯤ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯏꯁꯩꯁꯦ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯁꯛꯑꯦ ꯍꯥꯏꯕꯗꯤ ꯈꯪꯖꯔꯦꯀꯣ ꯑꯗꯨ ꯀꯥꯏꯗ ꯁꯛꯄꯤꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯐꯖꯅ ꯍꯥꯏꯕꯤꯌꯨꯕ ꯃꯌꯦꯛ ꯁꯦꯡꯅ ꯑꯁꯥꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯆꯅꯥꯒꯤ ꯃꯈꯥꯗ ꯑꯣꯖꯥꯅ ꯄꯨꯗꯅ ꯀꯧꯗꯅ ꯁꯛꯆꯔꯨꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯁꯤꯡꯖꯨ ꯐꯦꯁꯇꯤꯚꯦꯜꯗꯁꯨ ꯑꯩꯍꯥꯛ ꯁꯔꯨꯛ ꯌꯥꯖꯈ꯭ꯔꯦ ꯑꯗꯒꯤ ꯍꯟꯗꯛꯀꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯅ ꯂꯧꯕ ꯐꯣꯛ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯤꯇꯤꯁꯟꯗꯨꯗꯁꯨ ꯑꯩꯍꯥꯛꯅ ꯅꯨꯄꯤ ꯂꯛꯇꯒꯤ ꯏꯕꯨꯡ ꯑꯅꯤ ꯑꯃꯒ ꯏꯕꯨꯡ ꯑꯅꯤꯁꯤꯅ ꯐꯥꯔꯁ ꯁꯦꯀꯦꯟ ꯇꯥꯕꯅꯦ ꯑꯗꯨꯒ ꯅꯨꯄꯤ ꯂꯛꯇꯒꯤ ꯑꯩꯍꯥꯛꯅ ꯊꯥꯔ ꯄꯣꯖꯤꯁꯟꯁꯨ ꯇꯥꯖꯔꯛꯑꯦ ꯑꯌꯥꯝꯕꯅ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯑꯌꯥꯝꯕꯅ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯨꯝ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯖꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯨꯡꯉꯥꯟꯕꯤꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯏꯅ ꯆꯠꯇꯨꯅꯀꯣ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯩ ꯁꯨꯃꯥꯏꯅ ꯁꯛꯍꯟꯗꯅ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯇ ꯇꯥꯍꯟꯕ ꯐꯪꯍꯟꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯊꯥꯒꯠꯆꯩ ꯀꯩꯅꯣꯃꯁꯨ ꯍꯪꯒꯦꯅꯦ ꯏꯅꯨꯡꯉꯥꯟꯕꯤꯅ ꯉꯁꯤꯐꯥꯎꯗ ꯁꯩꯐꯝ ꯃꯌꯥꯝ ꯑꯃ ꯁꯩꯐꯝ ꯀꯌꯥ ꯑꯃ ꯏꯁꯩ ꯁꯛꯄꯤꯈ꯭ꯔꯦ ꯁꯤꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯗꯣ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤꯕ ꯌꯥꯝꯅ ꯍꯦꯟꯅ ꯋꯥꯈꯤꯕ ꯑꯗꯨ ꯑꯃꯨꯛꯇꯪ ꯄꯥꯎꯗꯝꯕꯤꯌꯨ ꯃꯌꯥꯝꯗ ꯑꯝꯇ ꯍꯥꯏꯕꯤꯁꯤꯀꯣ ꯍꯣꯏ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯄꯥꯝꯖꯕꯀꯣ ꯈꯔ ꯍꯥꯏꯖꯔꯒꯗꯤ ꯑꯩ ꯏꯁꯥꯅ ꯁꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯛꯆꯔꯤꯕ ꯈꯤꯇꯪꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯅ ꯄꯦꯟꯕꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯇꯥꯕ ꯇꯥꯗꯕꯒꯤꯗꯤ ꯑꯩꯗꯤ ꯊꯣꯏꯅ ꯊꯤꯖꯗꯦ ꯑꯗꯨꯒ ꯄꯦꯟꯕꯤꯅ ꯅꯨꯡꯁꯤꯅ ꯇꯥꯕꯤꯍꯧꯕꯗꯣ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯖꯩ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯤꯈꯤꯕ ꯌꯥꯎꯕ ꯂꯩꯔꯒꯗꯤ ꯑꯃꯨꯛꯇꯪꯗꯨ ꯃꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯃꯐꯝꯁꯦ ꯑꯗꯨꯝ ꯃꯌꯥꯝꯗꯤ ꯊꯦꯡꯅꯩꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯁꯩ ꯁꯛꯄꯗ ꯁꯨꯝ ꯑꯩꯈꯣꯏꯅꯁꯨ ꯀꯩꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯤꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯎꯋꯦꯀꯣ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯛꯏꯕ ꯏꯁꯩꯁꯤꯗꯤ ꯂꯥꯏꯒꯤ ꯏꯁꯩ ꯑꯣꯏꯕꯅꯤꯅ ꯁꯤꯒꯨꯝꯕꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯋꯦ ꯑꯩꯈꯣꯏꯗ ꯐꯥꯎꯋꯦ ꯏꯅꯨꯡꯉꯥꯟꯕꯤꯁꯦ ꯏꯁꯩꯒꯤ ꯂꯝꯗ ꯂꯥꯛꯄꯁꯦ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯗꯤ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯇꯦꯡ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯄꯥꯡꯕꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯅꯥ ꯀꯅꯥ ꯑꯣꯏꯒꯦ ꯈꯪꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯕꯕꯥ ꯏꯃꯥ ꯂꯣꯏꯅꯃꯛ ꯏꯁꯩ ꯄꯥꯝꯖꯩ ꯏꯕꯨꯡꯁꯨ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯏꯁꯩ ꯂꯣꯏ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯊꯧꯔꯝ ꯆꯠꯄꯁꯤꯗ ꯕꯕꯥꯅ ꯃ꯭ꯌꯨꯖꯤꯛ ꯄꯥꯏꯕꯤꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯊꯛ ꯏꯕꯨꯡꯁꯤꯅ ꯄꯨꯡ ꯌꯩꯔꯤ ꯍꯥꯏꯇꯥꯔꯦ ꯏꯅꯨꯡꯉꯥꯟꯕꯤꯁꯦ ꯆꯍꯤ ꯀꯌꯥꯃꯨꯛꯀ ꯁꯨꯔꯒꯦ ꯆꯍꯤꯗꯣ ꯑꯝꯇ ꯈꯪꯖꯅꯤꯡꯉꯤ ꯑꯩ ꯏꯁꯥꯒꯤ ꯆꯍꯤ ꯍꯧꯖꯤꯛ 23ꯃꯨꯛ ꯁꯨꯔꯦ ꯑꯗꯣ ꯏꯅꯨꯡꯉꯥꯟꯕꯤꯁꯦ ꯏꯁꯩꯒꯤ ꯂꯝꯗ ꯈꯣꯡꯗꯥꯔꯛꯄꯁꯦ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯍꯧꯖꯤꯛꯀ ꯑꯗꯨꯗꯨꯒ ꯏꯁꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯌꯥꯎꯅꯤꯡꯈꯤꯕꯅꯣ ꯀꯃꯥꯏꯅ ꯈꯣꯡꯗꯥꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯌꯥꯝ ꯈꯪꯖꯅꯤꯡꯉꯤ ꯑꯩꯅ ꯏꯁꯩ ꯈꯣꯡꯗꯥꯔꯛꯄꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯆꯍꯤ 12 ꯁꯨꯔꯛꯄ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯁꯨꯝ ꯄꯥꯝꯖꯔꯛꯑꯦ ꯌꯥꯝꯅ ꯑꯗꯒꯤ ꯑꯗꯨꯝ ꯁꯛꯄ ꯁꯨꯝ ꯇꯝꯖꯔꯒ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯁꯨꯝ ꯑꯗꯒꯤ ꯑꯗꯨꯝ ꯁꯛꯄ ꯍꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯩꯇꯩ ꯏꯁꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯏꯁꯩꯗꯤ ꯁꯛꯄꯤꯅꯤꯡꯕꯒꯤ ꯍꯥꯏꯗꯤ ꯏꯍꯨꯜ ꯀꯔꯤ ꯀꯔꯥ ꯐꯥꯎꯕ ꯂꯩꯇꯕ꯭ꯔꯥ ꯃꯗꯨꯝꯇꯪ ꯍꯥꯏꯕꯤꯌꯨ ꯐꯥꯎꯖꯩ ꯑꯩ ꯑꯗꯨꯝ ꯁꯛꯅꯤꯡꯕ ꯐꯥꯎꯖꯩ ꯑꯗꯨꯕꯨ ꯑꯩꯅ ꯃꯄꯨꯡ ꯑꯣꯏꯅ ꯆꯠꯆꯒꯦꯅ ꯈꯟꯖꯕꯗꯤ ꯁꯤꯗꯩꯗ ꯑꯗꯨꯝ ꯃꯤꯇꯩ ꯏꯁꯩꯁꯤꯗ ꯑꯗꯨꯝ ꯆꯠꯆꯔꯒꯦꯅ ꯈꯟꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯇꯥꯅꯤꯡꯉꯝꯒꯗꯕ ꯍꯥꯏꯕꯗꯤ ꯈꯪꯅꯤꯡꯉꯝꯒꯗꯕ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦ ꯉꯁꯤꯐꯥꯎꯕ ꯁꯣꯝꯅ ꯏꯁꯩ ꯁꯛꯄꯤꯔꯛꯄ ꯃꯇꯝꯁꯤꯗ ꯍꯥꯏꯕꯗꯤ ꯀꯌా ꯑꯃ ꯍꯥꯏꯗꯤ ꯑꯦꯆꯤꯞꯃꯦꯟ ꯃꯌꯥꯝ ꯑꯃ ꯐꯪꯉꯝꯃꯒꯅꯤ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯑꯦꯆꯤꯞꯃꯦꯟ ꯐꯪꯈ꯭ꯔꯕꯒꯦ ꯑꯗꯨ ꯃꯌꯥꯝꯗ ꯑꯝꯇꯪ ꯚꯤꯌꯔꯁꯤꯡꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯑꯩꯅ ꯀꯝꯄꯤꯇꯤꯁꯟꯒꯨꯝꯕ ꯀꯩꯒꯨꯝꯕꯀꯣ ꯁꯨꯝꯕ ꯊꯣꯏꯅ ꯌꯥꯎꯖꯕꯁꯨ ꯉꯝꯖꯗ꯭ꯔꯦ ꯑꯩꯅ ꯌꯥꯎꯖꯔꯨꯕꯁꯨ ꯂꯩꯖꯗ꯭ꯔꯦ ꯑꯗꯨꯒ ꯑꯦꯆꯤꯞꯃꯦꯟꯁꯦ ꯊꯣꯏꯅ ꯐꯪꯕ ꯂꯩꯖꯗꯦ ꯑꯗꯨꯒ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯅ ꯂꯧꯕ ꯍꯟꯗꯛꯀꯤ ꯐꯣꯛ ꯁꯣꯡ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯤꯇꯤꯁꯟꯁꯦ ꯁꯤꯗꯩꯁꯤꯗꯗꯤ ꯑꯩꯅ ꯊꯥꯔꯠ ꯄꯣꯖꯤꯁꯟ ꯅꯨꯄꯤ ꯂꯛꯇꯒꯤ ꯁꯤꯁꯤꯃꯗꯤ ꯐꯪꯖꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯃꯨꯛ ꯀꯣꯏꯁꯟ ꯍꯪꯕ ꯅꯪꯅ ꯑꯃꯨꯛ ꯈꯨꯝꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯦ ꯃꯌꯥꯝꯁꯦ ꯚꯤꯌꯔꯁꯤꯡꯁꯦ ꯁꯣꯏꯗꯅ ꯕꯣꯔꯤꯡ ꯆꯨꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯍꯥꯏꯕꯗꯤ ꯃꯇꯝ ꯏꯁꯩ
amtang sakpiyo. Isai se aigi apokpa ai babana iba isai amakak sum aigi kaino dinate ai subject dinate adu Kaisu kaide mayam gidamakta amtang khudol tambiyo. amtang sakjage. Nong mahaige khalli nang bunung shi haina nong mahaige khalli nang bunung shi haina haining haingam dane leire haining haingam dane leire nong mahaige khalli nang bunung shi haina nong mahaige khalli nang bunung shi haina haining haingam dane leire. Asyam phajai ko ado haibadi maitai isai dagi matam isai ta ki bra haibasu khangpa nati natra yam nungai Korong nung hugi irit na Numit ko